Manipur hojik oiriba fiyam asida any Kuki tribesing ST listagi lawthokpagi thabuk amata paikhatana leiri ministry State asta leiriba any Kuki tribe ki kangusing schedule tribe ki listagi lawthokadabani haina miyamna sangsiliba khongjang asiga mari leinana RTI gi khuthangda hangkhiba amada mari leinariba tribal affairs ministry gi maikedi gi Manipur gi hojik oiriba fiyam asida masidaga thabuk thorom amata paikhatpa tawdana thamli haina phongdorakli ministry gi maikedi gi makhatana phongdokhibada mamangda leiramba former chief minister N Biren Luchingba BJP lenga ki matamda 2023 gi February 3 da any Kuki tribe haiba category asi ST listagi lawthokna parliament gi approval ama mathau tabana masi mari leinaba ministry da thabuk oina hotnabiyo haina cabinet ki warep ama galoina ministry da tharakhiba lei haukiba sahi lising amsangapon yakhai ge taruki parliament na han schedule tribe ki lista salamba any Kuki tribe haiba category asi schedule tribe ki lista gi lawthokrabani adubu sahi nifu ge taruki matung 2002 da Manipur da former chief minister oibo binelu singba congress sarkar leiringi matam any Kuki tribe haiba category AC schedule tribe ki lista salhanaba central government da aiba serol thadun taksilakibagi matung inna parliament na masigi ayaba pidune ani Kuki tribe as ST lista sankhibani adobu chief minister N Biren gi sarkar lakraba matung ani Kuki tribe as ST gi category da sansilhanba asina yumthangna riba leibak singdagi sangsilakwa illegal immigrants singna masigi khudungsaba adu lawduna leire loidana Manipur na thokliba irang asigi maru oiba maramsu ani Kuki tribe haiba asina oibana haiba category as ST lista gi लौथोकनबा मिनिस्ट्री तक्सिलखिबनी 2018 की अक्टोबर 18 दा फमखिबा मणिपुरी सरकार की कैबिनेट मिफमनसु एनी कुकी ट्राइब असि एसटी की लिस्ट की लौथोकनबा वरेप लौखि मखाताना 2023 की जनवरी अनि दा फमखिबा कैबिनेट नसु हाइरिबु वरेप अदु रीएफर्म तौखि स्टेट गवर्नमेंट ना मिनिस्ट्री दा खंगालखिबा अदुगी मतुंग इन ट्राइबल अफेयर्स मिनिस्ट्री की माइकैदि एनी कुकी ट्राइब एनी कुकी मिजो ट्राइब्स की कैटेगरी दा सल्लिबा कम्युनिटी की लिस्ट अमसुंग हाइरिबा कैटेगरी असिदा kaya yamne ST certificate pikrabage haibada ministry da khangalaknaba state ta haikibasu leire state sarkar gi warep adu thabuk to onthoknaba masiga mari leinaniba RTI amasung NCST da thakriba haina hangbagi matang da ministry gi maikedi Manipur hojik oiriba asina maram oiraga masigi mari leinaba information sing hojik fogi oina confidential da thamli haina khangalakre hairi Pakistan की paramilitary force की SQ de attack से थरपदा हम सिरे पेशवार लेबा पाकिस्तान की पैरामिलिटरी फोर्स के हेडक्वार्टर खुलाई पाइबा सिंह सथरकी अटैक तमिए हम सिरे फ्रंटियर कॉन्टेबुलरी पैरामिलिटरी फोर्स के हेडक्वार्टर ओइबा डिफेंस कॉम्प्लेक्स अदु सुसाइड बॉम्बर सिंह अनिरक हने अटैक सथरकी हाइना रॉयटर्स की रिपोर्ट अमना फोंदोरकनी डिफेंस कॉम्प्लेक्स के संगफम दा हानबो इन सुसाइड अटैक सथरखरबा मतंग द कंपाउंड मनंग दसु अमुक हने अटैक सथरकी आर्मी अमसुं पुलिस यावना लॉ एनफोर्समेंट पर्सनल सिंह थौदोक तकफम के अकोइबा थीब हुंबगी थबुक सथरी डिफेंस कॉम्प्लेक्स मनंग द हजिकसु टेररिस्ट खरा लेरंबा याय हाइना Senior official amana phongdoki paramilitary force ki headquarters oiba defense complex adu mi kungna ta mafam amada leibani hairi IDP singi khongjang da police na tear gas ka pada hum sokle Erang asina maram oiraga lanjenariba iko yengkhuman dolai thabi amadi sadu yengkhuman gi miyam nangasi masa masa gi mayum da hanjina bahona bada security force na tear gas sel kaya kap tuna tan khai kre thaudo adu da lanjenariba mi ahuma so panang kre hari ngasi gi khongjang adu sajiwa relief camp amadi sawongbong relief camp ta jangja fam lawriba iko yengkhuman dolai thabi amadi sadu yengkhuman gi miyam na jangsin khibani lanjenariba sing dagi sangai festival na lomna lawba yaning de sangai festival pangthok labani na ikoi su yum da hallagani haiduna ngasi ayu angan dagi lanjenari basing na pukhau terapur da punki madugi matung mafam madudagi masa masa gi yumda hannaba khongchat ama chatpa hauki security force na ngak selaga lakhiba miyam gi khongchat adu dolai thabi dam fawa lakhi mafam adu da security force na kharaga thamba Wolfware sing lanjenari ba miyam aduna lawthoklaga masa masa gi mayum da changnabagi khongchat adu makha chathaki khongchat aduna dolai thabi lanthoklaba matung sadu yengkhuman yoramdai lamhang amada lanjenari basing adu Hallarei haidina famlaga leiki mafam aduda Kuki singna khundaba khulga nakna maramna security force ki personal singna sumi kumna hom singna leinaki loina na mafam aduda Imphal East district ki DC amadi district police ki SP yauna masing yamlaba security force ki personal sing mafam aduda yengsilaki Imphal East district ki DC amasung SP ga lanjenari basing aduga wari sanabada yanaba purakpa ngamkhidei madudagi ahenba security force sejinaduna miyam adu tear gas cell amadi life round kaya blank fire tawduna tan khai ki thawdo adu da lanjenari ba miyoi ahum aso panangki makhoi hum adugi manung da miyoi amadi security force na phubadagi ka hena so panangki security force na chathaki ba thawong adu da khoi saunar ba miyam na nung thomjilakpadagi BSF ki bolero gari amagi wise light amangata thonki
Tungda miyam adu security force na dulai thavidagi tear gas kaya marum kap tuna pukhau terapur fauba tankhai rakhi. Toral kala mo kangla pau dagi lokat charake TNN na ukrul amasung kamjong da popi muthat pagi firef thagat ningai oi. Manipur da akang na ba miyoi kanglob amana chingi tongan ba mafam sing da mayai ka ba drug sungbada season na ba popi pambi thaba thingbagi wathok lairi. State asida popi thabagi thabak pumaru oiba sinfam amadi khwai dagi santhok leiba oibadagi sinfam asi nataba atopa sinfam namot sinnaba kanna honarabasu sinfam ase bu thado u yadabagi chawna sing amadi muknaba thokli Manipur gi miya maroina lengang na popi thaba yaroi haibagi athingba thamlibagi maramdi popi pambi dagi miyoi bagi punsi manghan batam thiraba drug makhal sing sungbadagi ni pambi asidagi sungba drug sing adu ana layenga mari leinana param chumna season nadaba nate heroin mark 4 injection torba miyoi amagi punsigi changchatta pabada chahi taret khaktani haina Wenafgar gi drug di danger zone da hai aduga HIV infection torba miyoi gi punsi chupa TB ga sagon nagali Manipur State AIDS Control Society lamfelpat drug haibasi karino haibigi matang the World Health Organization anaba fanaba doctor na hidakaya manumpiriba du drug ni ekhoina 2 to 4 rug sizinaraga tokpa ngamdaba potugi matingna laichuraba adubuni sha haibadi drug ni samna hairabada hokchang da mayai ka hanba pot adubuni heroin haribasi kani dagi semba mayai ka hanba ngauhanba amasung tumhanaba hidak makhal amani adubu masi lana sizinarabadi punsi amasung khunai manghanba narcotic amani popi pambi haribasi sel yamna fangba angangba mangra machu komla machu natraga angauba mapal satpa pambi makhal amani mitei singna pambi makhal asi afing haina khangnei sel yamna fangbadagi khudong chaba leirabasu lawmi amatana makhoi gi lamsingda pambi asi paksana thanade popi pambi khawbagi makhal asi nongma khaktada loigadabani thaba tarabasu mathau taba adu khaktagi oina mamingtagi akangnaba adu tamak thaba tai mayai kaba drug pambi asi lokpa matamda chahi taraga mangagi makhada leiba angang sing sizinaba yadi pambi asi da satpa leising adu mamun farakpa matamda manaktaga changluba miyoi adu ngaugali haibasini pambi asi dagi kani heroin na chingba drug makhal kaya songbada sizinai popi pambi thabagi matangda malemgi leiba kaya da wathok lanthok thokkibagi paudam lei drug sizinabagi chang hengalakhibadagi punsi mangba sondam nadamba oihanduna chaukhatpa maning hanba crime sing thogali leibak amana leibak ama khudum chansinduna loilam oihanaba pambai oina drug kilan narco warfare chathaba leitri India ge aroi bangam khai oiriba Manipur yauna awangnong poki state oiriba popi thaba drug sungba amadi lalonbagi wathok mayoknari masigi manungda Manipur da khwaidagi chawba wathok leiri laingang na popi thaba drug yonba thingnaba war on drug ki khongjang illegal immigrant na changlakpa thingba khandokpa amadi mitop singna khunda laita sinbagi anauba khul semba thingnaba Thorang sing lokhat lubagi mayokta makhoi singita oiba tokhaiba lengak semnaba demanda landarakibagi loikham naida buwathok mayok nariba asini Manipur lenga na popi thaba amadi drug lalonba mayok naba ngamdana leiriba asida mateng pangnabagi damak tangkhul nagalong TNL na luchingba committee on poppy eradication na waref lauduna ukrul kamjong da paksana popi tharakliba sing thingduna muthatnaba waref khara asi iramdam amadi miyamgi punsi kannaba lokhalakpa wakhal taba thaganingai oiba firef ni lawi Manipur dagi mayai kaba chinjak drug lalonba sing maru fangna muthatnaba honabada miyam pumnamaki thaudang chawna lei mayai kaba drug lalonba sing miyamgi yeknabani koma icham chamba bacterial infection amit tanghalakpa yai cataract glaucoma natraga retina gi anabana maram oiraga mit tanghalakpani haina miyoi ayambana thajanai adubu miyamna thoidokna khangnadaba khudong thiningai di oiba bacterial infection amana mit tanghalakpa yai hairi Gregoma haina khangnaba mitta bacteria na infection tawbagi thawong asina malemda miyoi kaya mit tanghanba yaukre anaba migi mit amasung natondagi tarakpa mahina maram oiraga laina asi miyoi amadagi atopa miyoi amada sandokpa ngami ka hena lairaba amasung lunan bagi hainabi leitaba mafam singda laina asi sandorakpa thengnare ahanba hogalakpada bacteria na mit ki angobu sarukta yamna pana kupseliba kuyom aduda infection tawrai thawong asibu conjunctivitis haina khangnai hogalakpada thoidokna khudong thiningai oide haina longnaba maramna laina asigi matangda miyoi ayambana thausanade hiramasigi matangda Medantagi ophthalmologist Dr. Sudifto Parkrasi na haiki Krekuma haina khangnaba mitki mapan thangba kuyomda infection tawbagi thawong asi hanjin mayok narabadi mitpalgi manung thangba sarukta akaiba thogalei amasung mitki passing mit manung lomda changsila fibam asibu crigiasis haina khangnei matam duda mitki pana cornea da hanjin thengbadagi China kol farokpaga loinana cornea da amanga tatholei matam chana laing haudrabadi ubang ambagi matik me hantarakpaga loinana mit tanghalakpa yai ahanba hogalakpada uthorakpa krekumagi layong singdi mit ngangsilakpa
Hakachaba, mittagi mahi tarakpa, mitpan pongkhalakpa, mangal uba yadaba amasung Mitta China khol faurokpa sina chingbani fibam hanjin kraba matamda uthorokpa layong singdi mitpal saruk pumnamak manung lomda changsin khiba mitpal gi manung thangba sarukta tatpa amasung tapna uba ngambagi matek mayai hantarakpa sina chingbani Asia Africa Middle East Latin America gi chakhut tribal leibak singda rekoma nabagi changwang na thengnari ayama matamda lubanan bagi hainabi thamdaba maramna angang singda laina asi narakpa yabagi risk wang na lay adumoinama hogalakpa matamda khangaubaga loina na matam chana layeng horabadi laina asi mapung phana fan bangami haina World Health Organization WHO gi report amana phongdokli lokhatpa yaba section thorang singdi yariba makai mitta khuna soktaba lu nan bagi hainabi thamba amasung mit nungairakta matamda ningthina khang hairaba doctor amagata na hoba haibasini